Yaipure ngasi haisak Malapam palsa kumsing lising ahumga samari kungani tuwe. Ahogi ngasi hiyangai gi trangwani panba korugamit yai paraba irai. Kuman yugi matam intaka semaktada kuman jening pipa yang na asigumlaba ahogi malem nikpazi ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯑꯩꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯥꯎꯊꯣꯔꯛꯄꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯊꯥ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡꯒꯩ ꯊꯥ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔ ꯊꯥ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯃꯁꯤꯒꯤ ꯊꯥ ꯑꯁꯤꯒꯤ ꯍꯤꯌꯥꯡꯒꯩ ꯅꯕꯦꯝꯕꯔ ꯊꯥ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯅꯤꯛꯄ ꯌꯥꯕ ꯅꯤꯛꯂꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯁꯦꯁꯠ ꯗꯦꯠ ꯇꯥꯡꯁꯤꯡ ꯑꯗꯨ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯗꯣꯛꯆꯔꯒꯦ ꯃꯁꯤ ꯆꯦꯛꯁꯤꯟꯋꯥ ꯚꯤꯌꯨꯋꯔ ꯃꯥꯂꯦꯝ ꯅꯤꯡꯂꯛꯀꯗꯕ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯖꯕ ꯑꯥꯔꯀ꯭ꯋꯦꯛ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯣꯐ ꯅꯕꯦꯝꯕꯔ 2024 ꯉꯁꯤ ꯃꯂꯦꯄꯝ ꯄꯥꯜꯁꯥ ꯀꯨꯝꯁꯤꯡ 3912 ꯆꯠꯂꯤꯕ ꯍꯤꯌꯥꯡꯒꯩ ꯊꯥ ꯅꯕꯦꯝꯕꯔ ꯊꯥ ꯄꯥꯜꯁꯥ 1912 ꯁꯣꯛ 2024 ꯍꯤꯌꯥꯡꯒꯩ ꯅꯕꯦꯝꯕꯔ ꯊꯥ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯅꯤꯛꯄ ꯄꯥꯟꯊꯣꯏꯕꯤ ꯆꯦꯡꯈꯩꯕ ꯂꯩꯄꯥꯛ ꯅꯤꯛꯂꯛꯀꯗꯕ ꯅꯤꯛꯄ ꯌꯥꯕ ꯑꯥꯔꯀ꯭ꯋꯦꯛ ꯄ꯭ꯔꯤꯗꯤꯛꯁꯟ ꯃꯆꯥ ꯑꯃꯁꯨ ꯈꯤꯇꯪ ꯆꯥꯎꯈꯠꯄ ꯃꯌꯥꯏ ꯑꯣꯏꯅ ꯅꯤꯛꯄ ꯑꯆꯧꯕ ꯆꯥꯎꯅ ꯊꯣꯛꯂꯛꯀꯗꯕ ꯆꯩꯆꯠ ꯗꯦꯠ ꯇꯥꯡꯁꯤꯡ ꯑꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯒꯦ ꯍꯤꯌꯥꯡꯒꯩ ꯅꯕꯦꯝꯕꯔ ꯊꯥꯒꯤ ꯆꯩꯆꯠ ꯗꯦꯠ ꯇꯥꯡꯁꯤꯡ ꯑꯗꯨꯗꯤ ꯆꯩꯆꯠ 13 ꯆꯩꯆꯠ 18 ꯆꯩꯆꯠ 19 ꯆꯩꯆꯠ 18 ꯆꯩꯆꯠ 25 ꯆꯩꯆꯠ 23 ꯆꯩꯆꯠ 28 ꯆꯩꯆꯠ 29 19 30 ꯃꯁꯤꯅꯤꯀꯣ ꯁꯤꯗ ꯍꯥꯏꯔꯤꯕ ꯑꯩꯅ ꯂꯥꯎꯊꯣꯛꯂꯤꯕ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯂꯤꯕ ꯆꯩꯆꯠ ꯗꯦꯠ ꯇꯥꯡꯁꯤꯡ ꯑꯁꯤ ꯅꯕꯦꯝꯕꯔ ꯊꯥ ꯑꯁꯤꯒꯤ ꯍꯤꯌꯥꯡꯒꯩ ꯊꯥ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯅꯤꯛꯀꯗꯕ ꯀꯔꯤꯒꯨꯝꯕ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯂꯥꯎꯊꯣꯛꯏꯕ ꯗꯦꯠ ꯇꯥꯡꯁꯤꯡ ꯑꯁꯦ ꯃꯁꯤꯁꯤꯗ ꯅꯤꯛꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯥꯎꯊꯣꯛꯇꯕ ꯗꯦꯠ ꯇꯥꯡꯁꯤꯡ ꯑꯗ ꯅꯤꯛꯑꯣꯏꯕ ꯃꯁꯤꯅꯤꯀꯣ ꯑꯗꯨꯅ ꯁꯤꯁꯤꯗ ꯑꯁꯤꯅꯆꯤꯡꯕ ꯍꯤꯌꯥꯡꯒꯩ ꯅꯕꯦꯝꯕꯔ ꯊꯥꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯂꯥꯎꯊꯣꯛꯂꯤꯕ ꯆꯩꯆꯠ ꯗꯦꯠ ꯇꯥꯡ ꯑꯁꯤꯅꯆꯤꯡꯕꯅꯤ ꯍꯥꯏꯔꯤꯕ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯅꯕꯦꯝꯕꯔ ꯊꯥꯒꯤ ꯆꯩꯆꯠ ꯗꯦꯠ ꯇꯥꯡꯁꯤꯡ ꯑꯩꯅ ꯂꯥꯎꯊꯣꯛꯂꯤꯕ ꯑꯁꯤꯗ ꯈꯤꯇꯪ ꯁꯨꯝ ꯆꯦꯛꯁꯤꯟꯕꯤꯒꯅꯤ ꯆꯦꯛꯁꯤꯜꯂꯣ ꯀꯪꯂꯩꯄꯥꯛꯀꯤ ꯀꯪꯂꯩꯆꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯤꯡꯁꯤꯡꯂꯣ ꯈꯪꯖꯤꯜꯍꯧꯔꯣ ꯑꯃꯗꯤ ꯑꯇꯩ ꯃꯥꯂꯦꯝꯒꯤ ꯂꯝ ꯑꯣꯜ ꯋꯥꯔꯜ ꯀꯟꯇ꯭ꯔꯤ ꯁꯤꯡꯗꯁꯨ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯂꯤꯕ ꯗꯦꯠ ꯁꯤꯡ ꯑꯁꯤꯗ ꯑꯅꯝꯕꯅ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯥꯔꯀ꯭ꯋꯦꯛ ꯑꯁꯤ ꯊꯣꯛꯍꯟꯒꯅꯤ all world country including this announcing dates of November 2024 which date are here 16 17 18 19 25 26 27 28 29 30 extra this prediction dates of November will be occurred earthquake predictions okay for 24th November this given dates of earthquake predictions all world country including okay and sida ꯂꯥꯎꯊꯣꯛꯂꯤꯕ ꯗꯦꯠ ꯇꯥꯡꯁꯤꯡ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯦꯝꯍꯧꯔꯤꯕ ꯗꯦꯠ ꯇꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔ ꯊꯥꯒꯤ ꯑꯣꯏꯅ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯥꯔꯀ꯭ꯋꯦꯛ ꯊꯣꯛꯄ ꯑꯁꯤ ꯁꯨꯡꯊꯣꯛ ꯊꯣꯛꯑꯦ ꯁꯤꯅꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔ ꯊꯥ ꯑꯁꯤꯗꯤ ꯍꯤꯌꯥꯡꯒꯩ ꯊꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯩꯆꯠ ꯗꯦꯠ ꯇꯥꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯅ ꯂꯩ ꯃꯁꯤ 19 23 24 ꯃꯁꯤ ꯅꯨꯃꯤꯠ ꯃꯔꯤꯅꯤꯁꯤꯃ ꯊꯪꯅꯔꯦ 10 ꯌꯥꯎꯗ꯭ꯔꯦ 19 ꯌꯥꯎꯗ꯭ꯔꯦ 22 ꯌꯥꯎꯗ꯭ꯔꯦ 19 24 ꯐꯥꯎ ꯅꯨꯃꯤꯠ 5ꯅꯤ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯡ 15 ꯆꯩꯆꯠ 15 15 23 23 30ꯁꯦ
ꯃꯁꯤꯅꯤ ꯂꯩꯔꯤꯁꯤ ꯃꯁꯤ ꯌꯥꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯊꯣꯛꯑꯒꯗꯤ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯥꯔꯀ꯭ꯋꯦꯛꯁꯤ ꯊꯣꯛ ꯇꯥꯔꯒꯗꯤ ꯑꯩꯅ ꯂꯥꯎꯊꯣꯛꯏꯕ ꯗꯦꯠꯁꯤꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯊꯣꯛꯀꯅꯦꯕ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯩꯅ ꯂꯥꯎꯊꯣꯛꯇꯕ ꯗꯦꯠꯁꯤꯡ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔ ꯊꯥꯒꯤ ꯇꯥꯔꯤꯛ 10, 12, 22, 23, 24 ꯃꯗꯨꯗꯤ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯁꯤ ꯊꯣꯛꯑꯣꯏ ꯁꯤꯅꯤꯀꯣ ꯌꯥꯏꯐꯔꯦ